Department of Horticulture and Soil Conservation की Directorate Building Assistant Minister संगा करे लोकता की फुंदी सिंह Organic Fertilizer सेमदना लौमी सिंह द कानब पीरगनी हायरी School Faganan Simi Sanda School Home Fu Kakta the Miyang Sankibana Lemo River School Sing Marinaba Sing na Haniyang Bidre Standard Robert High Secondary School की hostel द लैबी महिरोनी पी मसामा थौरी याना सिरमले पावलो बसंग ब पावमी सिंह स्कूल अथॉरिटी अमसुंग पुलिस ना अथिंग ब पिरखरे ngasiदगी मणिपुर द हांगलिबा बोर्डिंग अमसुंग हॉस्टल संगी मथक्ता Students Union of Kanglei Park Sukna akan mamiyang sang bahawri hairi Amasung ngarang lilong thongda accident thoktu naturil na tasan kiba diay tata fangmang ngamle driver di thiba fangdre Mayam kurumzari adom ni ambiri basi impact news ni ay takilamam siyam kanan hauze fungza si phawbagi marba paw sing yam da pizari Sahi Nipalom Sangna Sarkiba Department of Horticulture and Soil Conservation की Directorate की building ngasi Chief Minister Nong Thomam Birin Sangakre Department asigi waliva staff sing habna bohona regani haina Chief Minister Nong Thomam Birin na thajaba pikre ngasi Sangakraba Sanjen Thomanakta Laiba building ngasi haukiba senba chahi lisingni tarahum de taramarida ahanba fees ki unelupa lak sani thadaduna Manipur Police Housing Corporation Limited na saba haurkibani Anisuma phase ki oina senba sahi lising ni taramari taramanga da lupa lak sani amaga haftuna ahum suba flow saba loiki loinen hauki ba senba sahi lising ni tara nipan amadi tara nipa taramapan gi lupa lak sani humdra nipan haftuna mari suba flow yauna saba loi sinduna ngasi sanga ki bani ngasi sanga bagi tharmadra saru yakiba Horticulture and Soil Conservation Minister Thaunawjam Syam Kumana hauki ba sahi khara asida Horticulture and Soil Conservation Department na Paikat kiba masak thopa tabak kaya singtha kiba golena department si hena fagadanduna laumi singi ai fanaba awat pa staff sing lobagi mathau tai haina thamke Chief Minister na so hiramaduda miyeng sanglagani haina thajaba thamke loinena lamdam asigi leihauga chanana hauriba amadi mapalam gi miyam na so pamnariba kihom sampra sing kiwi na singba horticulture gi photo kaya asida ahem miyeng sanglabadi malem gi kaithelda Manipur gi fidam soidana kanmangam gani haike loinana Sikkim gumna Manipur so organic state ohenaba lenga asida honagani masida loktak tagi lokhalakpa fomdi singasina organic fertilizer sema da kanaba kaya pigani haina so Chief Minister na fongdoki Sikkim is a totally organic state way. Why not our state Manipur have a cookie show to give mission number Kanna Sangsali Loktak the Gilokot Pundi Mayamsi machine chemical fertilizers replaced on another Honabani music. Men Katabayadaba Thamdabayadaba men Porgi the car living to the department Kudingi when my Maggie departments into the night for the Visingo quite ban lip torga mention of a Sungo show in a quite organi and Nadumade. I am the Taza comes again. And the politics department men walk the Padana Quigi like Lomis them upon Papa train the Pibiba. Lomis in the Nibida, which is the government Diagi Galangi Makata, like benefit transpana, a quantity with Tavis and be reliable. A quantity, Tadakanda, Salakanda, Quigi like benefit the table walked over with them. Manipur Langna School Fagadan si haiba mission haugdoktuna supnagi school hompu khaktada miyeng sangduna laikhibadagi thaum gi mamangda nonglenung sitna humdok kiba hyang makha private school ngasi fawba miyeng sangbidri haina laikai miyamna penedaba fongdorakli hiramasigi matangda social welfare club yang makha laikai gi secretary sanasam binoina impact news ta hai Kaksing district ki hyanglam constituency ki manung sanna ladiba school ase sayesagi April taramanga da sitkiba akanma nonglenung sit amada humdok kibane oza hum ladiba school ase hauzik mahir kuma palari nonglenung sit aduna school ase gi room sing humdok kiban hauzik room amada class punna tawri school ase matam amada mahirui masing yama leramba school amani adabu ngasidi Manipur laingakna miyang sangba watpana school asida
mama mapasingna larik tamba thaningdre lengaknasu school faganan si haiba mission haudoktuna subnagi school hompu khaktada miyeng sangduna laikhibadagi atopa school singda miyeng sangbidre oriliba phibam masida school la simut kiba yabagi akiba leire maramasina lengakna thaba matamda miyeng sangyu haiki School asi ati akai kaya nangduna akhoi school asi da tamamba satra sing hojik tamba ki duna mama mapa singa tharak ta duna akhoi nongsil hek sitpaga nong subaga larik tamba yada badigi akiba kaya nange satra kaya masing yamna tamjaram ogasu ngasi di satra masing adugi mati khandare maram aduna athuba matamda sarkana school asi bu yengsin biduna makata na laigla su tamba yana bagi khudong saba du bibirana ba akhoi yanglam gi kalap ki maikai dagi khangan jari Nakalamuramda school asigi headmaster H Somendro namakata na fongdorakpada school authority gi maikaidagi marinaba department da school asi semjin binaba cherol fawba thaduna haikiba leire adubu ngasi fawba thabakta onthok pirakpa leitre school asigi hojik oiriba phiba masina school asi nong khitang subada suti thadaba yadaba da gi film da leire hairi leiriba phiba masina maram oiraga mairoi lakpa gi sang sunomo nomagi hantarakle maram masina lenga ki Marinaba sing school asi mausagi phibam da hanjinnaba hodabiu haiki Department ki makai de GDO na engineer ama tanaraga masigi school ji to khiba sigi oiba preparation ama charakpa lak ahum khai de gi ta da badumba estimate ama semaga thagalo madu DC da submit tawgadawni haidana ai school ki makai de gi madu phawdi ai kano tawjare hujik phawba anoba development di laitri Standard Rovat Higher Secondary School gi hostel da laibi mahiruni pimasa ama singnaninga iba mawongda thauri yandan siramle thodok adugi paw loba sangluba pawmi sing school authority amadi police na athingma pirakre asibak sang postmortem taunabagi damak Rims Hospital da purakre thodo asi Kansipu da laiba school asigi mathak makha naiba phamung taramari thaba hostel room amada thokibani thodok asigi paw hek phangbaga Forensic Department amadi police na hostel gi ka adu da sangsinduna misi asigi langlangjin thijenke imung manungi mioi ama ani natana kanagum amata thodok thofam da changan khide thodok thofam da leram khiba imung manungdagi phangba pawda ngase yupung mangarom taba da school authority na makhoi gi masanupi asi laikhidri haina mayum da paw pirake Pawadu tabada school da chatun yengnubada phamung taramari thaba ka adugi mathak makha naiba phamung amagi frame da mangak samda plastic ki thauri masa amana yanduna siraga leram khibani hairi Pawmi sing fawba matam kuina hostel asigi gate ki wangmada laiki forensic department ki thabak thauram loikraba matungda asibak sang puthokraba phawbada thodok thofam da pawmi changi haibada hostel asigi wadena athingba pirakhi laiki drabi nupi masa asigi apok pina Maki masanupina makhu kullaga thauri yalamba amadi makhongda laikhom teramana misi asi singnadaba ngamdi haina pendaba phongdoroki laikhidrabi mahiroi asigi apokpanaso haukiba nomaijing namita angang asi hostel de imung manungna thinkibani hostel da khana sainaba thokpagi paw amata yumda pirakhiba laite masanupigi misi asi singningai oiba maramna kupna thijinduna misi asida chenaba mioi sing sherak piu haina magna phongdoroki Mga sayo pung turun mga tara saja mga wadin phone to wadin na timpa man to isin ki ngata le gum to gum ka na phone to odi ila ka sile nei man changi yeng jeru re ma sum si thori ma pulle phadna pullaga sisa ma la khali ma gi ko ko sa sin de wa le yo ma khai kang thong sa mu wangi ai angang si swai mu wang ngang ni mai wang zo ngang ma na lep ma tam do ji thoi do kang thong de galin aduga manu pullus ma to sile Students Union of Kanglai Park Sukna Manipur da boarding salai de school sing amadi lanai hostel sing asidagi miyeng sang bahukre loina na boarding amadi hostel salai de singna lenga ki ayaba lauraga registration tawduna boarding amadi hostel sing salai binaba su appeal tawrakle soki ahan khongthang wenanga se Imphal East ki yangam popi da laiba Emmanuel's Academy ki thamna popi da laiba nupa amasung nupi ka hostel sing da sangduna yangsin khongset aduda state food safety department official sing solona ki
ꯌꯦꯡꯁꯤꯟꯕ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯨꯄꯤꯒꯤ ꯍꯣꯁꯇꯦꯜꯒꯤ ꯕꯥꯠꯔꯨꯝ ꯑꯃꯁꯨꯡ ꯇꯣꯏꯂꯦꯠꯅꯆꯤꯡꯕ ꯅꯤꯡꯊꯤꯅ ꯂꯩꯔꯝꯈꯤꯗꯦ ꯂꯣꯏꯅꯅ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯍꯣꯁꯇꯦꯜꯒꯤ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯣꯁꯇꯦꯜ ꯆꯂꯥꯏꯕꯗ ꯌꯦꯡꯁꯤꯟꯈꯤ ꯑꯃꯗꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠꯆꯩꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯄꯥꯎꯇꯥꯛ ꯀꯌꯥ ꯄꯤꯔꯝꯕꯗ ꯅꯠꯇꯅ ꯐꯨꯗ ꯁꯦꯐꯇꯤꯒꯤ ꯂꯥꯏꯁꯦꯟꯁ ꯂꯧꯅꯕꯁꯨ ꯈꯪꯍꯜꯂꯝꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯨꯄꯥꯒꯤ ꯍꯣꯁꯇꯦꯜꯗ ꯊꯛꯅꯅꯕ ꯏꯁꯤꯡ ꯅꯤꯡꯊꯤꯅ ꯊꯝꯂꯝꯗꯕꯗ ꯁꯨꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯙꯅꯀꯨꯃꯥꯔ ꯅꯤꯡꯊꯧꯖꯥꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯗꯤ ꯕꯣꯔꯗꯤꯡ ꯑꯃꯗꯤ ꯍꯣꯁꯇꯦꯜꯁꯤꯡ ꯌꯦꯡꯁꯤꯟꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯔꯤ hostel amadi boarding chalaibinaba mairoisingna leibada ningthina niyom chumna fajana leinaba khoi matam kuinagi mamangdagi taknaduna lak adong ngasi bawda ngasi gi lengak manipur government na thabo amata paikat piraktaba asina maram morakanda ngasi dagi khoi manipur da leiba school sing da boarding chalairiba amadi lanai hostel chalairiba sing khoi yengchen khongchat ngasi dagi chat pahujabani maram aduna khoi ngasi gi lengak da thamning basi athuba matamda manipur da leiriba boarding amadi hostel chalairiba sing gi mafamda akhanaba niyom amaga loinana hostel amadi boarding chalai hanbinaba thabo oina paikat piu haiba mafam khoi ngasi lengak ki mafamda thamjari aduga mamangda khoi boarding hostel chalaibasingna ojaasingna satrasingda karan taramba kaidoba mayam ama thokre hairiba mayam asi matung tarakpada thoandanaba sukna akanba mieng amaga loinana sitigi chat pahujari khongjat asi makhatana sangsengi gani hostel Lengak pairiba sing lengak ki mailnabad loisang sena thabak tawriba sing amasung praja section khodimakna isa isagi oba sabsaba responsible amasung role khangna amata oina tawmindaraba matamda da saukhatpa santi leiba manipur am oiba ngamgani haina RDN PR Minister Thongam Biswajina Fongdorakli Wafamasi roles and responsibilities of Gram Rosga Sayak GRS and other technical staff in implementation of MZ Narega Haiba Hiramda Nomagi Oina Pangtokiba awareness program the Fongdokibani Rural Development and Pansayati Ras Department Sindana Porampata Leba Pansayat Bhavan the Pangtokiba Thoram Aduda Minister Namakata Nahai State Lengaki Makada Tabak Tauriba Sing Amadi Miamna Isai Sagi Oba Sabsaba Rolamasung responsible Kangna Tabak Tahodrabadi Prime Minister Gi New India Haiba Wafamasida Manipur Yaubangam Loi State asida MZ Naregagi masing hantana fangliba asi mamang da leramba performance amadi asoiba kayanani MZ Narega asi performance fajari ba makai marang kaina pitarakani mathau taribadi isagi oiba sabsaba role amasung responsible khangna niyom sumna thabak tauba thabak ta onthokpaduni haina minister na makata ki related any NGO or anything, from any source to the collective. We are unable to take action against those who are doing wrong while implementing the NRGS NRGS implement anybody, maybe the GRS, maybe the SO, maybe the Panchayat Secretary, maybe the video. At the point of the state toll free number of considering toll free number to the 1800-345-3872. Any kind of discrepancies. Lilong thong da ngarang numidang accident thok to natural ta sun kiba DI tata di fangbangam kre adu driver da hosi phawa phathiba famdre accident ge ngarang numidang accident adu ngarang numidang pung tarama thorum tarapa matama thokibani thaudok thokfam dagi impact news na paba pawgi matungina DI tata MN01H1300 adu Lilong irong se saba mayale kai dagi Muhammad Hezawuddin Sai kunmang apoba Muhammad Firoz ko bamiyoy amana Imphal lom dagi lakibani Gari adu thong Europe matamda gari adugi propeller sap tatpadagi driver na control to bangamdabadagi thongi barda thom tatuna turil tasin kiba oramba yai hairi mi yauna lukhiba gari adu ngase pung tarom tarapada Manipur Fire Service SDRF amasung NDRF ki apun batim amana thibuhumagi tabak satharakpa matungda nimit nguma pung tarani thorom tarapadwa gari adu thengnarakibani nongthil pung marirom taba matamda gari adu Kangfal Tan recovering team aduna pukhat pangam ki adubo driver Muhammad Hezawuddin gi masadi gari aduda yauram dabana hauzik makha tan Manipur Fire Service SDRF amasuk NDRF ki apunba team amana thiba ki thabak sathari ngasigi gari lokhatpa adu yengba lakhiba masing yamdaba miyamna Imphal Mori lambida traffic jam thoktana miyam ki sathok sasin da khodong sadaba kayasu mayuk nahanki
Imphal manung dang asidagi Imphal Municipal Corporation IMC na drain sing sengdok bagi tabak sathab haukre. Mahut Minister Thaunawjam Siam Kumar ngas Imphal West District ki Khwairaman Bazar gi mayada leriba Family Welfare Department ki mapada sheliba drain sing IMC na sengdok padu hak thengna na yengsin ki loinana Minister ngas drain seng bagi tabak sathariba si makhatana Greater Imphal gi area sing na sathagi gani hai ki Minister na makhatara dun hai hayang IMC ga official sing na dukan sing IMC gi guideline matung ina phamli bara haina yengsin gani karigum IMC gi guideline thugai duna dukan sing phamnam bathengnarabadi Manipur Municipalities Act 1994 gi makhada legal action lakut kani maramasin dukan phamli ba miyamna niyom sumna register tauraga dukan sing phamina basu appeal tauraki loinan Imphal Municipal Corporation gi official singna sathariba drive asida lamdam asigi miyamna su mapung fana sawat pinaba minister na appeal tauki BJP nulusingba NDA Center lengakna petrol amasung diesel thawgi mamal hengalapagi mayokta Kisan Congress Manipur Pradesh Congress Committee na wakadi fam sathakre thawda natana sengi mamal wangkhalakpadagi miyamna kham thengna wanariba matam asida state asigi lengak pairiba singna phammunaduna laibok thibani haina MPCC gi president gaikhangamna fongdokre BT rota laiba Congress waban mamangda sathakiba wakadi fam aduda saru yaraduna gaikhangamna Sahi khara asida laibak asigi oina thawgi mamal kham thengna hengalakpa asina miyamda chawngna saitheng pire miyamna awabal tariba serak asida phammunaduna leigadaba matam natre athuba matamda miyamgi yaifanaba khongthang lakhot pasungani haina su fongdoki yamna unprecedented was adumba skyrocketing oibadumba maman wangkhalak pasina maram praja mission praja hingba ware leriba situation asida leingak na su Sigumba Prajana Waribse, Masibu Toxa the Badona, and Sun later Badona, Satariba, Sigumba, Lenga Makanisisu, on top of Equipunum Lavactivani, as it is Kalakasida, Lenga Ladyba, Muising Sina, Masi Pamunadana, Prajaki Kandan Labisi, Prajaki, Shiviki Kudam Nate. Radiological Technology ki matang da seminar kam continuing medical education program ma la liba August thagi tang tarada DM University gi DMM Community Hall da college da pang lagani seminar asida saru yaning ba mahiru singna August tang taret fa gi manung da DM Community College da laga natragana mobile phone number 70052137000 da pau farpo yagani su hairi Hauze matang aswai da break matang lawjage break matungda Transporters and Drivers Council gi ming lawduna mioi kharana trade union da aran mamongda register tawramba mioi ani Imphal Police Station na phagat kibgi paw amadi Manipur mas malim ga tongan tong i paw sing pudun laksage impact news bo mek ta lebi break matungda taran mok sere hoji bakhada paw da MG Avenue da laiba Transporters and Drivers Council gi ming season aduna mioi kharana trade union da aran mamongda register tawramba mioi ani Imphal Police Station na fare wathoga sida sener ba mioi tara manga so fana ba police na thimam gi thabak sathari hairi police na fara ba mioi singa dudi kwa kaithel haino khongnembi thoksom laikai dagi laistram ratan khuman amadi laistram chandra kumar khuman apop laistram yaima khuman ni thong asigi matang da TDC ki president oiriba Ais Ranjitna asiguma namtha ki thawong sathabasi yama laibak thibani TDC asi hek linkhalak padagi state asida lairiba miyam amadi transporter singi khanduna afaba thabak tharum kaya paikhatun lakli miyam gi matenga lonena thabak tawjariba council asibo mingsat thinana haiduna highway trucks owners welfare organization gi secretary oina thau puriba laisram ratan khumanna lusingduna TDC ki ming amadi sil hurana ba honaramba haibasi awangba thaki namthak ni haina fongdurakli yot cement yon ba mioi kangbu kharana punsilaga semba geng khopu asi police na faduna logi akan baserak pinana ba hona bi haina ranjina pause lakli Manipur police ki DCP yauna makok thongba officer singama di Imphal police station ki officer in charge na matam sangdana excel lakolapada TDC na apin ma fongdurakli fagalba mioi sing asigi matakta Imphal police station da FIR am lakotuna IPC section gi makhada namthak yauna tongan ba section kaya panduna case lakot pahauri hairi nakala maron da TDC ki minglawdun aran bamongda register
तौबदा सेनरिबा लाइस्रम रतन खोमन अमदी लाइस्रम चंद्र कुमार खोमन ngasi nungtil serap कोर्ट लेबा CGM इम्फाल वेस्ट पुथोक्रे लोनना मखा तान अंगानीगी पुलिस रिमांड लौथक्रे मेन एक्विसी हाइबसिगी मास्टर माइंडसी रतन खुमन क्वाकथेन हाइनौ खोनेम्बी थोकचोम लेकाय हाईवे ट्रोनस ऑर्गेनाइजेशन की सेक्रेटरी ओइबा महांगना अदुगा लाइसम चंद्र कुमार खुमन हाइबा मसी मनाव अनीसिना लीड तौरकांदा लेबर डिपार्टमेंट दा हाइबदी ट्रेड यूनियन दा रेस्टार तोक्सलमे सर्टिफिकेट लमा पाइरगा लेमे TDC हाइबसिगी चामानबसी रेस्टार तोक्सलमे हितु हाइबा सिना TDC खंगे कमाय मा मसाना अखोइदा चैलेंज तौरेबा माना पिटिशनर नि रेस्पोंडेंट सिना अखोइनु ओइबा सि यंगबियोसे सिमा खंगे हाबा अदु हुराम नंबर 1 ने TDC की इज्जत मांगिबा TDC की बदनाम चारिबा सिगुंबा मथोंग मनुंग खंगदबा ड्राइवर अमदी बिजनेसमैन खरना सिमेंट योनबा अमा नीना हारिबा लिस्ट अमा सेमजलकांदा रेस्टार तौसलमसे मणिपुर की ओइना इज्जत सोकपा वाफम अमनी अदुना हारिबसी पुलिस डिपार्टमेंट मखा ताना थिजनबीदना हारिबा सिंगसी मखा ताना इन्वेस्टिगेशन तौबियु अमदी चाप चाबा एक्शन अमा लखुत पिरकनी हारिबगी थाजबदु थमजबगा लोइनाना पुलिस डिपार्टमेंट बुसु हन्ना थागचरी Transporters and Drivers Council gi ming sizin aduna mi current trade union da aran mawongda register tawrama si laibak thibani haina indo bama sugunu road drivers and motor workers cooperative society limited na sirolama hairakli lunana TDS na Manipur police department da complaint ama tawbada Imphal police station ataba matamda thabuk lokhatuna senaba mi ani fagat khibada thagat pasu fongdorakli Imphal police station ki manung sanba ya school hirungan balaikai da laiba Bavina diagnostic center gi deputy manager Ningombam Sukumar gi yum gi geta sakhangdaba singna Chinese hand grenade bomb ma thamlamle bomb madunga se yupum manga makhairum taba matamda Sukumar gi apokpa Santi sana gate ki amoda kai sengdokpa da thengrapani hairi Bomb laire khanglakpadagi police ta pau piduna Imphal police ki SDPO ne lusingba Imphal West ke commando OC yauna mapamada laktani yangsen ke yangsilba matungda state bomb disposal squad kauduna ayuki pungni panum taba matamda defuse tauke bomb madu kanana kari marungi damak thamnamlibano haiba hauji fawbagi one khangmangamdre thodosigi matangda Imphal police na case ma lokotuna thijin bahukre Imphal West District Commando team na lakatpa section Thaurangi manung sanna ngasi Dharmasala amadi Bora Galida thibomagi thabak sathakre Imphal West District Additional SP Operation e Ghanshyam Saramagi mi makhada ngasi nungtal pung 3 minute tara dagi pung manga minute tara manga fawba sathakiba thibomagi thabak aduda punna mioi sahum lom verification sathaki maduda masagi saktak se sudaba mioi tara ni thoi phagat pagalunna makha tabu wahang pong sathalabagi damang city police station da pukre Women Action Development Ward ki Secretary ke thau puri bi mangsa tabam sobita gi masanupida sakhang da mi kharana nomai kaftuna ki halamba gi thawombo conflict widows forum gi maike da gi pen da amasung yani da phong dorakli Manipur Press Club ta pawmis nguna bada conflict widows forum gi convener Gangarani Kongkham na phong dorapada haukiba July marida naurim lekai pisu lampak tagi mangsa tabam sobita amasung yu nabaki sogi masanupi thoibina Mamanabi Kharaga Singzamaidagi Potsai Leba Chatlubada Gari Hengatnabagi Matangda Gypsy Tonglapami Kharaga Ningai Sangdana Thoki Aduga Naminadugi Numidang Waram Pung Tarim Taba Dwaida Mayungi Tongan Mapada Gypsy Tonglapa Sakangdaba Sing Aduna Nongmaina Kapslamani Hairi Taudoda Asopan Yaukidrabasu Miba Amagi Punsi da Maram Sadana Nongmai Kaplamba Sing Lengak Putokadabani Hainasu Taksilakli Sumaina nongmai se pairaga sina pham khangdana sinarga miyoibda live ten onsinduna miyobi punsi temsingnabse akhoi pamjade aduna athu matamda haiba miyoising ase puthokpiyu aduga puthoktaba targa de akhoi makha tab khongjin changsinjagini aduga tasena habda akhoi widows conflict widows ki nupi sing ase assume da setheng phanglaba haide akhoi gi isa sing akhoi ni hinguda suki mati mayok ne harse nongmaina palalamne solamnina akhoi adugi mati wan hingeba aduna akhoi sigi asumna miyoibda temsingnaba miyobi punsi mangba yaba sum thogok sim khata na tahoningde adu thogok si pangthokliba akhoi gi ibung ipa oiba sing adagi isa sing da so akhoi request tawri wakhal taminaraga asumba pamdaba thogok si matungda amona thoktana khotna se Laisram Mani Gaura Sangit Academy Thawbal Wangkhem gi matam sangna principal gi thau puramba oja sagol sem tomana ikhang khang da lekidabada El Mani Gaura Sangit Academy na thadora paserlamada awaba fongdorakle
Moreda Infal Tamna Langoi Moreda Infal Tamalangoi Pudana Tolapa Manipur Police Department gi Gari Sing All Tribal Labor Association Mori gi Thomi Kayana Forest Get Mapada Thingbagalunina Gari Singaduda Haplapa Langoi Lautan Gre Manipur High Court na Langoi Putopa Tingle Haina Order Toklabas Manipur Police Department gi Gari Sing Lepalatana Langoi Putok Lakpadagi Koi Song na Langoi Puba Langoi Bu Lalonduna Hingzaramba Singna Gari Singadu Infal Tamna Tholakpada Thinkibani Association asigi member amana fongdorakpada sahi kulongi mamangdagi lengoi yonduna hingjaba senmi sing khangawdana lengoi puthokpada athingba thamlakpana senmi sing gi punsida sound akaiba piri miyam lengoi puthoknaba chatpada forest department na transit pass pidaba aduga nakalamoromdana manipur police department gi gari sing na lepalaitana lengoi honbadagi forest na athingba thamde Manipur lengak na senmi sing na thengnariba awaba sing asi Koknana Langoi Putok Pusin Tauba Ayaba Pidri Faba Morigi Langoi Putok Patingzil Haina so Fongdoraki. अखोइना हाइनिंग बदी सरकार के गाड़ी ना लागा नुंग होंडा अखोइ करिसु अकाई बलाइते अखोइ थिंग बलाइते प्रजा अखोइ सिदी गवर्नमेंट की मखा दे अखोइ हिंजबनी प्रजा याउद्रगसु गवर्नमेंट हिंग यादे अखोइ मदु फाउदी खंगी लाइक हाइजदरबसु लाइसु हाइजदरबसु अखोइना अपामबदी अतोपा सरकार की ओइसुनु मखोइना लागादी चिंगबा याबा टिपीसु ककबा याबा करिसु लोइना तौबा याबा अखोइ मोरेदा लैबा अखोइ सिंगसिना अखोइगी हिंगनबगी लंबीगिदा फॉरेस्ट डिपार्टमेंट सिंगदा अखोइना नहानगै सही असुक कोइना अखोइना टीपी कागा लाइबा जर्नी असिदा अथिंगबा अंत लाइते हंदकी 2019 गी जून जुलाई सिदगी खक्तने अखोइना मसिगी मफम मरंग खंगदना अखोइना जोइनरबा वाखन ब्रेन अखोइ तिनबा यादरे सगतबा यादरे आमसो कोइ कंफ्यूज चले अदुना लाइरिक लाइसु हाइबा सिंगना मसि अथुबा मतमदा मोरेगे लाइngoi चिंगबा यादबा मरम करिगिनो टीपी कक्बा यादबा फॉरेस्ट न करिगिनो हाइबजी अथुबा मतमदा थिगत पिउ हाइ Lamsang Naga Panchayat ki no confidence motion gi meeting sayol ani ki manungda pangthong na Manipur High Court na rai takre hiramasigi matang da Manipur Press Club ta pawmis unabada Lamsang Naga Panchayat ki ward number 1 gi councilor Yimnam Nilamani na fongdorapada Lamsang Nagar Panchayat ta ward mapaleba ki manungda BJP ki councilor manga amasung Congress ki councilor mari lerami adabu BJP ki councilor ama Congress ta sanglakpadagi Congress na simple majority fangduna Municipality Act ki matung inna Congress na lengak semna na ba no confidence motion mahut department kayarak thakre adubo discussion tauraga hanjin thambadagi Manipur High Court ta si thaduna khangan badagi thas ki taramanga da Manipur High Court na no confidence motion gi meeting pangthung na ba rai tarki bani hairi Honorable High Court of Manipur na order ama thopi dana hariba no confidence motion Lamsang Nagar Panchayat ki no confidence motion je meeting je 2 week ki manung da pakthok kadabani haidan order ama thoe akoina kijari di sumai to bone Impal Municipal Corporation da Government of Manipur na suspicion thamba sumaina Lamsang Nagar Panchayat ju thamakadra haibagi akibaji akoi leijaba tabudu akoi gi di praja miyam da khangan janingi je tai nate Lamsang Nagar Panchayat already 15/7/2019 da High Court of Manipur na no confidence motion gi akoi gi meeting pangthoi dana order thokna laire aduna masigi posima akoi praja miyam da Manipur gi miyam khuding ta khangan ningdana asigi press meet se pangthok sabani Singmerong lai ingkholda security tower ani sanana ba thaurang paikhalakpada mafam asida lairiba miyam da tangdu laita daba lehendre tangnu laita handre kumjali singo chama panipur tarukta matam adugi Manipur ge ningthau Maharaj Bodha Chandra gi matam dagi hauduna leprosina naraba mioi singi khakpiduna thamlaklaba mafam asi mamangda laikhiba Congress lengakna aki tujungba mongda tawkhiba thabok thormadu hausik lairiba lengak asina tawbiganu haina laingkhol gi miyam appeal tawrakli ngasi laingkholda wakani famama famdana kholasigi miyam gi yengbiduna tangdu laita ba famama ohenbiu haina appeal tawrakli wakat mi famadu da sar yakiba yaithingbam Giridhona Hai Kibada Mamang the Leramba Congress Lusing Balengak na Mafamasida Lady Bamiamgi Nungaitaba Karimata Kangdana Namdan eviction Tauba Aduna Maram Weraga Masi Fauba Pien Daba Nungaitaba Lady House Lady BJP Lusing Balenga Asina Mafamasida Lady Bamu Singasi Punging Laitan Lehan Bu Hainasu Lengaki Punging Singselakli
khoi lai ngoi kan biu khoi tan thok pi du pusi chapa lam lai jage khoi sidi bhawa lampi ne dron su pi bi de ara khoi sisum lai jage aruga hoi hana palami ba sarkar aru tawira mulo haji hu pali ba sarkar sina ai khoi se tawinu chan bi du na ai khoi sum lai han biu hajari ngasigi wakrin famadu da lai inkhol youth development organization gi general secretary publicity aramam sajan maitai na haikibada mamang da leba congress na lusing malengak na namdana khol asigi konja sang yum kai thodekpa tanthopa gi awaba saina khol ngasi phawba miyamna kawba leitri haina pen da phongdorkli खोगी लेरिबा लेकाई सिगी अवांग थंगबा माइकै अमदि खा थंगबा माइकैदा सिक्योरिटी गी नंबर ऑफ पोस्ट 2 अमोगी सिक्योरिटी गी गेट अनि खक साबगी कनोसु तवे नुंगनांग मफावे तुंबा यादे साबा खंगदे अदि आंगांसिंग स्कूल चखिबासिंग अदि मपानदा थबक तमनिगे ngasaगी नुंगनांगा दुम लैरेबा लाइरिक पागदबसु पाबम खंगजे युम इंखोन अमता अखोगी सेमजनगनी हाइबसु ngasaगी नुंगनांगबदुना मरम ओरकांदा अइना करी तवगदबनो हाइबदो तावरगा लैबगुमले Kanglaifa Fundraising Organization Lamfelna Mongsang the Labor Oles Home da Lady Bakanala Jitrab Ahal Singh da Tengbang Polam Singh Kusin the Cray, Polam Kusin the Bagitorum Aduga, Marilena Organization Citizen Secretary and Johnson. Political Party Amadi Kanago Mamioi Amagi, Kodong Saba, Fangnabagi Damakta, Organization C, Linkat Kibanati Haiki, Luna Namaka Tanaso, Kunai Asigi, Awana Lady Taraba, Muising da Mateng Pangduna, Manabu Kunai Amagi Damak, Kongfam Tangzin Kikani Hainesu. Maang na fongdoki. ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗꯁꯨ ꯑꯩꯈꯣꯏꯅ ꯇꯝꯕꯤꯕ ꯑꯃ ꯏꯁꯥꯒꯤ ꯑꯩꯈꯣꯏ ꯁꯦꯜꯐ ꯗꯤꯄ꯭ꯂꯣꯏꯃꯦꯟ ꯉꯥꯛꯇꯅꯤ ꯏꯁꯥꯒꯤ ꯍꯩꯅꯕꯤ ꯊꯥꯗꯣꯛꯑꯒ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯔꯒ ꯃꯌꯥꯝꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯔꯝꯕ ꯐꯩ ꯁꯣꯁꯥꯏꯇꯤꯁꯦ ꯍꯤꯡꯉꯝꯕꯒꯤ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯐꯟꯗ꯭ꯔꯥꯏꯖꯤꯡ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯊꯣꯛꯆꯔꯛꯄꯅꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯁꯤꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯅ 12 ꯃꯟꯊꯁ ꯑꯁꯤꯗ ꯊꯥ 23 ꯑꯩꯈꯣꯏꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯂꯣꯏꯅꯃꯛ ꯉꯝꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯝꯕ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯇꯧꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ ꯃꯗꯨ ꯉꯝꯕꯁꯨ ꯑꯣꯏꯖꯔꯤ Hana Pangthokiba class 10 amasung 12 ki examination singda mark wangna fangduna mai palakraba Uripo constituency ki manung sana laiba mahiru singda meritorious award kusina kre all Manipur students union MC Uripo branch the sindana ngasi Uripo Basaspati Laikai ki community hall the Pangthokiba meritorious award lanthopa ki thoram adu the MC ki president Peter Laishram social worker nunglepam Manipur Student Olympic Association gi working chairman and Santosh Amadi Huelan Paugi consulting editor M Dhanabisu Saruyaki. Hojik sanabagi pauda thasge kundage Karnataka da pangthokadoriba Inva Asia Pacific Natural Bodybuilding Championship 2019 da saru yanaba International Natural Bodybuilding Association Inba Manipur na pangthok liba trial selection your result laukthok le haina Inba Manipur na thadorakpa cherolamada khangalakli Budi Manjuri High School gi da pangthokiba trial selection adugi result Inba Manipur dagi khangnaba yagani su haina cherolasin makha tarakli Kundaruk Suba El Sangita Devi Memorial First Division Football League Tournament ngasidagi pangthopa haukre Imphal West District Football Association imi makada ngasidagi pangthopa haukiba football tournament sigi haudopagi asamba thauram adu da pasoi Eastern Constituency gi ex MLA S Kunjaki Show masung Trau gi Secretary T Fulen MCS kalunena lamdam asigi masang naraba mi kayana sariyaki Football League Tournament sigi ngasi pasoi part 2 da leba Pamyal gi sanabong da sanaki ahan balik match aduda Pamyal FC pasoi gi Sanori o Sanatomba ke Raskumar amasung TS Edison na match asigi taraw hom do hom putere amasung drama risuma minute seng da Panjal amam sanduna group center CRPF Langjing bu Panjal ahum sinoda mighty ba PK Football tournament asida team ni pana saru yaduna ngasidagi sataba haukiba tournament asigi makha tabalik match ani tha asigi kunda Kumalampak artificial turf ground sanagani Manipur State League Football Tournament pangthokpa haudringai matamdagi mangoinena lamdam asigi District Football League sing asi Swisimit Football Tournament ki matangna yamna chauna tournament ama oibagalunena lamdam asigi football amasana asibu yamna pamna sanajariba Sandori Singh achoba mayonama oinabagi damak tournament ama oiduna laki haina ngasigi tharamadu da sarv yakiba pasoi Assembly Constituency ex MLA S Kunjakeswar wafamasi Manipur gi miyamda thamlaklei
West District Football Association West District Football Association physically, morally, and financially long hunger lay habisma officials in the country. Masi Sanariba, Black Rimak, Namdia, at the same time, we get fair places, copy them. Sanarating on the water, the Sena, Manipur powerhouse with relay, which he, I put two on the second fair play with the Tokyo. West District Football Association, Maharaj Ganendra Singh Memorial Super Division Football League Tournament has a Kunmatu the Bang Top Haugan Hari, Infal East District Football Association, Makada, Nesu Kurai, Sanamuna Satagado Football Tournament, Asi the Infal East District Manung Sanalaiba, Shak Imnam Kuno, KIY Secretary Awan Lekai, Rao, Lading Mam Lekai, 11 Star Kampat, PYA Kairang, Upa Kiam Yamasung YOC Kurai Konsam Lekaigi, Football Team Sing Asina, League Match Sing Asida, Infal East District Football Association General Secretary na Thadurapa Cheulamina Kangalakli. National Sports Academy Kumalampak Swana Academic Session 2019-20 ki oina lateral entry scheme gi makhada class 9 amadi 11 gi oina masana kharagi ahangba sit sing kauri haina academy asina Thadurapa Cheulamina Kangalakli. Akuba Marol Kumalampak Sports Complex da Laiba National Sports Academy dagi Kanglaba Yagani haina so pau sinamaka tarakli. How's Arabada Morba Palmona? Department of Horticulture and Soil Conservation, the Directorate Building Assistant Minister Sangha Kre, Loktaki Fundi Singh, organic fertilizer same than the Lomi Singha, Kanaba Piragan behind the Sim Fongo Kre. School Fagadan Simi, Sunday School Hompu Kaka, the Miyang Sankibana, Lemoniba School Sing, Marinaba Sing Nahana Yumidre. Standard Robert Higher Secondary School ki hostel na laibi mahiruni pimasama Kauriyano na siramle Paulo Basangno ba Paumi Sing School Authority amasung police na ating mapirakre. Ngasidagi Manipur hangliba boarding amasung hostels singi matakta Students Union of Kanglai Park sukna akan mamiyang sang bahawkre. Amasung ngarang lilong thong da accident thok tu natural tasan kiba GI Tata di phangmangamle adubo driver di haudi phawa iba phangmangamle